आकाशवाणी इम्फाल मोइरांगथेम इबेहाइबीना पाउ पाजरी अहानबदा मरुइबा पाउ मणिपुरदा हौजिक कोविड की एक्टिव केस जातो हुमहुमदोइ लैरी नाबा फबगी सांग चादा 43.9 मणिपुरदा ओमिक्रॉन पॉजिटिव ओइबा मियोइ निपान लैरे हाइना आरानबा संदोकलिबा अदु इम्फम यावदबनि हाइना राज्यगी हक्सेल विभाग की डायरेक्टर डॉक्टर के राजोन हाइरी अमसुंग लोक सभाना लेबाक असिदा हौजिक ओइरिबा कोविड-19 की फिबंगी मतंगदा कुपना खनखरे Laibak asina COVID vaccine dose koti chama yangkhai yauna kapnabo honeringai cherak asida anauba corona variant sing thorak le haribasina amukka chu nungnangba pohle phibam asida ikoina tabiriba miyamda hek yaba makai athuba matamda vaccine dose huna kapthokpinaba amasung atopa miyoising vaccine kapada mateng pangbinaba appeal tawjari Laiset asidagi ngak thoknaba achamba thawong ahum asi inbiu face mask upiu foot taruki social distancing thambiu mai mit amadi khucha sengna handokpiu COVID-19 ga mari lenaba e pauksing gidamak national helpline number sing 01123978046 amasung 1075 ta aduga Manipuri helpline number sing 0385241166 amasung 1800-345-3818 da phone tawbiu Haujik mapung oiba pau Manipur da haujik COVID ki active case chatuk humpum doi lairi raija sida haujik apunba positive case lak ama lising kun manga chani humpuma pangi manungda lak ama lising kuni thoi chatuk kun taret naba phaduna discharge tokre Naba Pabaki sang Zada Mapudra Taret Dasmik Nipan Mapani, Haujik Powder Mui Lissing Ama, Samapan, Humdramapan Lakire, Arang Sample Lissing Ama, Samri Humudra Taruk test Tokibagaloinana, Haujik Powder test Tokiba, Apunba Sample Lak Tramari, Lissing Kunitoi, Yankai Mari Chure. Manipur ngarang Powder vaccine dose, Lak Kunmatoi, Lissing Humudra Manga, Zanipan Humputaruk, Kakre, Masigi Manungda, Lak Tarani Toy, Lissing Marputaruk, Zani, Humbudra Humdoina, Hanbados, Amasung, Lak Nipan Lissing Marpumapan, Sawa Marpudra Humdoina, Anisuba Dosni. Barata Hautik Powder, vaccine dose Koti, Sam Kunmanga, Lak Humbudra Nipan, Lissing Humbudrani Toy Hena Kakre, Masigi Manungda, Hanbadosa, Koti Humbudra Mapan, Lak Yankaini Toy Hena Anisu, Amasung, Anisuba Dosa, Koti Niputaruk, Lak Kuntaruk, Hena Kakre. Amorom da lebak asida COVID-19 gi anoba variant Omicron ki case ani thengnare haina kendra gi haksel amasung yaipayambal mantraloi na lakthokre New Delhi da pangthok pawgi mifam amata mantraloi gi joint secretary Lab Agarwal na hai nauna thengnari ba Omicron gi case animak Karnataka ta gini masigi matangda mari lenaba official singa contact tracing kankhat handuna makhoi ge loinaram ba miwi punamak test tawba loikhre Marak asida social media singda Manipur da Omicron positive oiba mioi ni pan leire hairiba adu aran ba yimpham yawdaba wafam ni haina raijigi haksel vibhag ki director Dr. K. Rajon hairi man hairi wafam asi miyamna lobi kanu hairiba mioi ni pan asi Omicron gi symptomatic oidri amasung positive oiba gi mo matau amata thengnadri Miyamda aranba pauk sandoktuna miyambu mipai hanbidanaba Dr. Rajona appeal tawrakli Hojik social media da aranba paw ma yakan sador madudi Manipur da Omicron positive ba mi ne pa khong leire haina wawan law ibse masi sumda wafam mamani masi mayamna lobi ganu hojik phawda mi ni pan se karimta symptomatic oidri aduga moida khoina positive oibagi sign amata phangdri aduna mayamna lana paw sadokiduna mayamda aki tuju uhenba se tobiganu haina aina media gi thongda anhana pawsamsari Humudra Manga Suba Hero
National Football Championship for Santos Trophy gi final round qualify oibada Mukhyamantri Nongthamam Biren thagatpa phongdorakli. Imphal gi Khumman Lampak Sports Stadium da ngarang sanakhiba Group B gi match da Manipurna Mizoram pu panjal amasino da thoiduna final round gi damak qualify oikhibani. Twitter da thagatpa warol amada Mukhyamantri na championship asigi final match saruk yabada nungaiba phongdokpaga loinana match adupu yengbada apenba pokhi amasung tungda lakadaba matching da mai paknaba hepa paujel piri. Tabiriba pawasi akasbani Imphal dagini. Lok Sabha ngarang sabhagi dul matung ina ayuk angan badagi hauna laibak asida oiriba COVID-19 ki phibongi matangda kupna khanakre. Khanane nabagi mitham adu haudok laduna Lok Sabha adaksa Om Birla na hai COVID ki anowa variant Omicron asi sandoraliba asigi yenglaga khanane nabagi mitham asi yamna matang chai. Khanane naba asi choidana maki mahi yangani haina mahakna thajaba phongdokhi. Manipur da ngasi phongpa paukse singi maru oiba pauksingi damak hauji Wahengbam Rajesh leire Rajesh Thakachari Ibehaibi ngasi gi paukse singi maru oiba pauksing di India da ahanbo ina Omicron gi case ani Karnataka da thengnare Manipur da mioi 19 COVID positive oiki haibasna Sangai Express ki edition animak pongnafam Sanalaibak Isel Express Imphal Free Press People's Chronicle Naharogi Thogdang Mausona Thar Manipur Express amasung Nisin Tuhil to the headline Tori RK Imo amasung Yamthong Hawki ki mathakta disqualification gi thabak lokale assembly gi secretary na notice issue thakre habasna huyelan pawgi ahan headline Tori BJP na agenda yaudana Mikhal Thenaraka Tori Miam Sexil Hosi haiba Congress ki General Secretary L Tiro Tamagi wafam ileibakta ahan headline Tori Nagaland Rajapal Jagdish Mukhina Naga Shanti Wari Athu Matamda Loisilakba Yai Haibasna Senapati Jila da Phongba Hills Hornbill Express ki ahan headline oiri January thadagina November phawda Churachampur da malaria case manga thenaki haibasna Churachampur gi pauche Jogjang gi headline tori Mausona thardana International Day of Person with Disabilities come sweep campaign ngasi DTC hold pangthoklagani haina phongle Manipur Express na Medical Department gi makhada Churachampur town da leiba kaithel singda COVID vaccination gi program bazar hat pangthoklagani haina phongle Paukse Nisin Tuil to the Har Ghar Dastaki Makada Churachampur gi mafam kyada yumthom changduna COVID vaccine kapagi thabak chathari haina phongle Tamingrong do phongba paukse singi oinadi Ganphu Melda Jelirang Union Kabui Mothers Association Freedom Fighter Rani Gaidinu gi matang da mioi amana social media da thagalakibagi wafam yaning da phongdorokni Da chamdana hanagi mantri Samuel Jendai na BJP da amuk hanai yaurakle haina phongli Taminglong Times na Luangdi Prabam Kulda Mai na yum amatum na sakiba amadi maduda mateng pangkibagi wapam phongli Manipur gi jila sing da phongli pause sing da phongba atai pausing di SSA gi makhada sagadaba school ahung wathok oirakle emsu center na survey torga ticket pirakpa misakta thagat piru haiba CM gi wapam IOCL na Imphal office hongdoknabigi prastab Asian Highway expansion gi matangda shutdown chatharakpa yai drive chathabada nan Manipuri lising amachamatra manga ILP pairamdre Namburgi water quality monitoring station Manipuri Fisheries Foundation Manipur gi thongmi singna mafam kya da koina chatuna yengsangkre Champu Khangpok floating village ki polling station hongdokre COVID ki booster dose kapna bakhanari haiba niti ayok ki wafam Harvard school gi mahiroi khara positive oirakpadagi numit humni school thingjingkre awang nongpok lamdam gi maraki mikal da BJP na mai paklakpada Manipur da Congress da sapu piraba yai amasung Taminglong gi Rani Gaidinu market upulna phamba yadre haibana singba singa sini Ibehaibi Thagachari Rajesh aroibada maru oiba pau amuk Manipur da hoji COVID ki active case satuk pumdoi ledi naba phabagi sang chadamar funda tare dasmik nipan mapani Manipur da Omicron positive oiba mioi nipan leire haina aranba sandokliba adu yumpham yaudabani haina rajagi haksel bibaki director Dr. K Rajon hairi amasung Lok Sabha na lebak asida hoji oiriba COVID-19 ki phibongi matangda kupna khana khre paulejare